NRC update taugadabani haiba demand tauduna JFD students wingi lamjing makhada tuwan school amadi college ki mairoi singna ngasisu human chain semduna khongjang sangsinkrai ngasigi oina Imphal East ki konung mamangda leiba Maharaja Bodhachandra College Imphal West ki Kwakaithel area da leiriba Pitambara English School Ratan Kumar Memorial School amasung Regular English High School gi mairoi singna Tidim Rota thoraktuna khongjang sangsinkhibani Masing yamlaba mairoi singna no NRC, no census, no IDP settlement, no census haiba kholaw lawki. Loinana khongjang da saruk yakiba mairoi singna Manipur gi oiriba fiba masada lengak na census tawgani haiba si miyam ki mayoktani haina lawgani. Mito miyancha singna mapu saduna yelhomi da landa duna mihat mipun chatharaba fawbada lengak na paikhatfam thokpa thabak thauram paikhattuna ing tapa purakpagi mahutta census namfuda tawraklabadi Mahiroi JFD students wing na changsilakli bakhongjang da sawgatkani haina phongdokhi